2014 Malaysia Airlines flight number MH370 Malaysia dagi paikat khirami amasung China tamna paibagi lambida mangkhirami phana yamna thirabasu karigumba akaiba machek natraga hakchangsing amatta thiba phangkhide amasung kari maramdagi mangkhibano haibasi masi fawba khangba ngamdana angakpa ama oina adumak leiri yamna ngakningai oiriba wa amana plane adugi signal thadok thajin tawriba device adu mathau tawwa lepki amasung pilot sing aduna khudong thire haibagi signal amata tharakhidi tongan ba wakhalon kaya ama puthokre madugi manungda mioi kharana plane adubu phajinduna thamramba yai natraga plane adubu thawriba pilot sing aduna masana masagi thawai thadoklimasu yai amasung alien singna phaduna puramba fawba yai hainari adubu hainaribasing asi chummi haina puthoktuna utpadi masi fawba ngamdana leiri Bermuda Traingle hairibasi samudrada leiba mafam amani mafam asida masing yamlaba plane amasung ship kaya ama ngakningai oyu mawongda mangkhre Bermuda Traingle asi Florida, Puerto Rico amasung Bermuda gi mayaida lei amasung mafam asi air amasung sea travel masing yamna tawwa lambi amani yamna ngakningai oiribada masing yamlaba plane amasung ship sing mangkhiba adu kari maramgino haiba ngamdri ngasi fawuda akaiba machet natraga miyoibagi hakchangsing amatta phangdri khara amana khali masi akanba current amasung prithivigi magnetic field da local variation thokpadagi natraga alien na tawba oirmasu yai haina Bermuda Triangle asi aikhoigi matamgi khwaidagi chamam naba angak ama oina leyorakani Peru hairiba mafam asida chaura sa pambi amasung geometric shape kayagi ayekpa laising leimaida fajana sem saduna leiri masigi ayekpa laising asi Nazca Lines kawi amasung makhoi asi chahi lising ani hiena liraba ngaktani yamna ngaklibadi makhoi si yamna chawi masina maram oiraga yamna wangba mafam khaktadagi makhoibu uba phangani scientist singna makhoi si Nazca gi miyoi singna dharmagi natraga atopa thawdok pathokna chingbagi maramdagi sakhiba oiramba yai haina khanari adubu kana amatana asengba khangdri Nazca line asi hojik phawba angakpa aronba ama oiduna leiri amasung miyoi kaya amana makhoigi purpose amasung meaning asi khangdoknaba kanna honari Voynich Manuscript asi medieval matamda iramba lairik amani masida chawrangna 240 pages yauri lairik asida makhal makha kayagi pambi astronomical charts amasung human figures yauri masida yamna ngakningai oiribadi lairik asi masak khangdaba script amasung londa irami mayek asibu khangnaba kayarak honarabasu khangbadi ngamdana leiri mayek amasung yeglam masaktam sing asigi yamna luba artha leibana experts singna phawba masigi meaning amasung purpose khangda leiri radio carbon dating dagi khoina khangi madudi lairik asi 1404 dagi 1438 phawgi manungda semki lairik asina matam kaya dagi miyambu chamam nanduna lerakli adubu ngasi maksu aronba ama oina adumak leiri 1977 da yamna mapangal kallaba radio signal ama Ohio hairiba mafam asida leiba radio telescope amana detect tawba ngamki hairiba signal asi mapangal yamna kankiba maramna signal asibu wow signal haina khangnaki ngasi fawda SETI haibidi search for extraterrestrial intelligence haiba non profitable organization asina thijilakpada kwaidagi ngakpa phenomenon ama haibadu masina oiri signal asi subnatagi 72 seconds khaktamak detect tawba ngamki hairiba signal asi su subnatagi telescope ama khakna detect tawki amuk hanna signal asibu verify tawnaba honarabasu phangbu kawbudi lekhidi scientist singna kayarak hanna thijinduna honnajarabasu ngasi fawda thokriba phenomenon asi advanced alien civilization amana tharakpa transmission oigadoribra natraga natural phenomenon ama oigadoribra haibasi aronba ama oina adumak leiri yamna kuiraba matamgi mamangda Mary Celeste kouba yamna chawba
ꯖꯍꯥꯖ ꯑꯃ ꯄꯥꯛꯂꯕ ꯁꯃꯨꯗ꯭ꯔꯒꯤ ꯏꯄꯥꯛꯇ ꯇꯥꯎꯗꯨꯅ ꯂꯩꯕ ꯊꯦꯡꯅꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯗ ꯌꯥꯝꯅ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯗꯤ ꯆꯥꯎꯈ꯭ꯔꯕ ꯖꯍꯥꯖ ꯑꯗꯨ ꯑꯇꯦꯛ ꯑꯀꯥꯏ ꯑꯁꯣꯛ ꯑꯄꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯌꯥꯝꯅ ꯐꯕ ꯐꯤꯚꯝꯗ ꯂꯩꯕ ꯊꯦꯡꯅꯈꯤ꯫ ꯃꯁꯤꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯛꯂꯤꯕꯅ ꯖꯍꯥꯖ ꯑꯗꯨꯗ ꯃꯤ ꯑꯃꯠꯇ ꯌꯥꯎꯕ ꯊꯦꯡꯅꯈꯤꯗꯦ, ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯔꯨ ꯑꯣꯏꯔꯕ ꯄꯣꯠ ꯆꯩ ꯀꯌꯥ ꯑꯃꯗꯤ ꯖꯍꯥꯖ ꯑꯗꯨꯗ ꯑꯃꯠꯇ ꯋꯥꯠꯇꯅ ꯂꯩꯔꯝꯈꯤ꯫ ꯖꯍꯥꯖ ꯑꯗꯨꯗ ꯇꯣꯡꯂꯝꯕ ꯃꯤꯑꯣꯏ ꯑꯃ ꯐꯥꯎꯕ ꯏꯕꯗ ꯐꯪꯕ ꯀꯧꯕ ꯂꯩꯈꯤꯗꯦ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯑꯍꯥꯡꯕ ꯃꯥꯂꯪꯗ ꯃꯥꯡꯈꯤꯕꯒꯨꯝ ꯇꯧꯔꯝꯈꯤ꯫ ꯑꯈꯪ ꯑꯍꯩ ꯀꯌꯥ ꯑꯃꯅ ꯃꯁꯤꯕꯨ ꯈꯪꯗꯣꯛꯅꯕ ꯀꯌꯥꯔꯛ ꯍꯣꯠꯅꯖꯔꯕꯁꯨ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗꯤ ꯉꯁꯤ ꯐꯥꯎꯕ ꯐꯣꯡꯕ ꯉꯝꯗꯕ ꯄꯥꯎꯈꯣꯡ ꯑꯃꯒꯨꯝ ꯑꯗꯨꯃꯛ ꯂꯩꯔꯤ꯫